China Taiwan the threat tauraduna achauba langi exercise pangthokpa hokre. China Taiwan the threat tauraduna paksana joint combat strike pangthokpa hokre haina official report amagi matungina fongdokle. Ngahan China pangthokpa hokiba joint combat drill asida warplane amadi navy gi vessel sing Taiwan gi maikerom da thajan ke Germany gi lawmaker group amana ngahan ayuk angan bada Taiwan da thungkibaga loinana chunana China na exercise adu pangthokpa hoke. Germany की Parliamentary Defense Committee की Maria Agnes Strack Zimmermann ना delegation अदु lead तौखे निंगथौकाबा नुमित फाउबदा exercise असी पांगथोकली हाई ना Taiwan की defense की माइकी दगी फोंगदोखे China की warplane अमदी navy vessel सिंग थाजिलकलगा exercise पांगथोकली बदु कुमना monitor तौरी हाई ना Taiwan की defense ministry की माइकी दगी हाई रे Germany की lawmaker सिंग नसु Taiwan की president Tsai Ing-wen गा उनखरे लोइनना Taiwan की National Security Council की head Mainland Affairs Council ga unaduna wari sanakre China na handak ta Taiwan da land gi plane amadi naval vessel sing thajinduna military da pressure pi bagi chang asi hengalak le English singa maga chamapan ni fuga mapan gi matam da civil war thoklaga Taiwan China da gi machet ta khe adubu China na de Taiwan bu makhoi gi tana thana yadraba territory gi manung chana leiba lamdam gi saruk amani haina claim taure ngahan ayuk pung taruk tabadage numidang wairam ge Pung taruk taba faubada China की People's Liberation Army ना warplane यांखी का तरेट अमदी लान की जहाज मरे Taiwan तमना थाजी लकी हाई ना Taiwan की Ministry National Defense की माइके दगी पी की statement अमना फोंगदोक ले China ना थाजी लकी बा लान की plane यांखी का तरेट अदु की मनुंग दा कुनगनी पांदे Taiwan Strait तले रिबा median line फाउरगा पाई खे हाई रिबा median line असे नाकल अनिमक के ओइना unofficial ओइबा boundary ने China na de nongmaijing numit ki numidang gi pung taraga mathoi tabada drill adu pangthokani haina laukthorokibane masigi maruoiba target te land strike amade samudrada landaba gi practice tawbani haina People Liberation Army gi Eastern Theater Command ge spokesperson oriba si na pi ki statement amana phongdok le December thagi loisilak pasarukta China na record oiba mawongda Taiwan da land gi plan humbudraga mathoi amadi jahaz tare thakhe masi ing 2022 gi oina China na pangthokpa khwaidagi chawba land gi exercise amasu oike Taiwan asu yumsa kaisa numitagi hauraga chahi gi oina numit nini chupna military exercise pangthokadaw re anauba chahi lakpage suti mangoina na Taiwan na military exercise adu pangthoklaga makhoi gi tawba ngambagi sakti adu uthokadaw ribani hai re Ukraine gi Soledar da kanna lanthengna re lanfam adu asi bhakchang sing saiduna leire Zelensky Russia na nongpok thangba Ukraine ge Soledar da sathiba attack ama satharakre haina Ukraine ko nungkipta officer sing na phongdokre Sol mining town adu ge akoibada amasung naknaba front sing da Wagner contract militia adu na lusingba attack sing adu takthoknaba Ukraine gi troop sing na hona re Industrial Donbas region gi manung da laiba Soledar si tha taraga mathoirom gi mamang da Ukraine da Russia na landarakhiba matung da ge khwaidagi kanba lanfam khara oikhiba du da Nakan animak ke mamay amasi kiba baka mutagi mile kharakhak lapada lay tauna du lauksin na ba mamang da hona kiba du Ukraine ge forcing na takthoke adubu Wagner group unit sing ge masing yam labam yoy sing na ano ba tactics season na duna amasung heavy artillery cover gi makhada ahen ba lanmi ga loina na thuna halaki haina Ukraine gi deputy defense minister Hena Maliar na telegram messaging app ta ningthauka numit ta hai khe Russia gi president Vladimir Putin gi khongloi ama oiba Yevgeny Prigozhin na Wagner linkhat khibane Russia gi jail singdage recruit khara lauraga hingsa tawbada masak khangnaraba group ase Africa da conflict sing da kanna saruk yai amasung Ukraine da sathari ba Russia gi lan asida su achauba saklon ama laure Prigozhin na tha kaya marum Bakhmut amasung Soledar lauksin na bohona rakre maduda Ukraine amasung Russia nakal animakta miyoi kaya sikre Ukrainian military analyst Oleha Jadanov na mangjil thaba lanpham pum namakta Bakhmut amasung Soledar da songnariba lan asina khwaidagi hena kalli adubu ningtham thagi phamjin ba yauna inglaba phibam sing asida nakal amatana ningthijana khumang chauksin bangam de hai khe Ukraine gi president Volodymyr Zelensky na ningthauka numitta numidang da mahang na video da wangang basing adu da Bakhmut amasung Soledar pak sauna kaida basu Ukraine gi khutta leiri hai khe Soledar da no ba hena sathi ba attack sing chatharagli hai na phongdok laduna mahang na lamdam adu da wal sing amata leitre amasung
lam adu Russia gi asiba hachang sing na kupkhre hai khing Soledar da ikoi gi lanmi sing gi akhang kan ba du thagat le Ukraine gi ahen ba matam amasung ahen ba pangal adu aikoi na phangle hai na Zelensky na hai khi adubu mahak na matam amasung pangal phangle hai baduna kari phongdok li banu hai badu sandok na ta khi de aroi bada tabi ri bapum namak pu thagat chare